ꯀꯥꯡꯄꯣꯛꯄꯤꯗ ꯅꯨꯃꯤꯗꯥꯡꯗ ꯖꯣꯡꯖꯦꯛꯇ ꯑꯦꯝꯕꯨꯁ ꯆꯠꯊꯈ꯭ꯔꯦ ꯃꯔꯤ ꯁꯤꯔꯦ ꯇꯔꯨꯛ ꯁꯣꯛꯂꯦ ꯍꯥꯏꯕꯁꯤꯒꯤ ꯄꯥꯎꯁꯤꯅ ꯑꯌꯥꯝꯕ ꯉꯁꯤꯒꯤ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅꯔꯤ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯥꯛꯆꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ 3ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛꯁꯦ ꯑꯗꯨꯃꯛ ꯁꯦꯔꯤꯁ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯁꯦꯔꯤꯁ ꯑꯣꯐ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯔꯛꯇ incident mayam ama sumaina thoklakpagi pause adum leiba sigi marakta ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯃꯤꯄꯥꯏꯅꯔꯤꯁꯤꯗꯤ ꯑꯃꯨꯛꯀ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯁꯨ ꯁꯨꯝ ꯆꯥꯎꯊꯣꯛꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯁꯤꯗ ꯏꯔꯥꯡꯁꯦ ꯂꯦꯞꯍꯟꯕ ꯉꯝꯗꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯧꯐꯝ ꯊꯣꯛꯄ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯏꯋꯥꯠ ꯋꯥꯠꯄꯗꯧꯅ ꯎꯕꯁꯦ ꯄꯨꯂꯞ ꯑꯣꯏꯅ ꯌꯦꯡꯕꯗ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕꯁꯦ ꯅꯣꯇꯤꯁ ꯋꯤꯟꯗꯣ ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯈꯪꯉꯩ ꯃꯌꯥꯝꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝ ꯁꯤꯅꯤꯌꯔ ꯑꯣꯏꯕ ꯈꯪꯉꯩ ꯍꯥꯏꯇꯥꯔꯦ ꯑꯦꯛꯁꯄꯔꯠꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯁꯦꯁꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯦꯡꯒꯗꯣꯏꯁꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯒ ꯇꯥꯡꯈꯨꯜ ꯇꯥꯕ ꯖꯒꯥꯗ ꯑꯌꯥꯝꯕ ꯏꯔꯥꯡꯁꯦ ꯍꯧꯖꯤꯛ ꯇꯧꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯉꯁꯥꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ indigenous nataga yellow furupsing haitare yellow furupsingi jagada changzalaga attack tawba nataga external aggression chathaba leidra ko sumase yam bajan tawi haitare akoida kitang na idi kaino haiganda maruoina technopal gi jaga aduga frezol chorchanpur soida irang si irei leitabani kangpokpi su leite haitai ko governor na pan balengak leram badidi kangpokpi da su irang si irei leitana leigrabane ba ada ngarang andagi ngasi hapta mani dagi chatharakpa thabak thoram sing haitai maruoina akhoi kenoda akhoi choro somda chatharakpa sing then adugi matungda ngasai akhoi tronglaubi sida continue tongna honarakpa si mayam je loinamak samjalaga punjala yengaganda ngasai leibak sida group kra aitai ko shanti pamdaba kanano di khangdaba akoina ko shanti di ta sengna shanti le hening daba group kra di leirabra haibase sidi yam clear oina masi clear oire aitai yam sengna clear oire tawdabu akoina munna yengadabse escalation ji ngarangi kanoda tupul gi karaga saida kangpopi district ta chathaba escalation ji kuki gi saknai raba thadau kangmu gi haitare saknai raba adugumba christianity ga dharma ga mari leinaba mi ahum sokpa leidaba tawse si matang hi yosalap kandadi senapati romda amadi kangpokpi area sida ngasai gi hana tangkhulga kuki ga tawnarbase masi makha taba further naga yauraknabagi escalation ama thoganaba honabra haibasi yam chauna chingnaba leiba aduna toan ba organization sing hai tare ngasai juf ki nsn gi kari gi karagi maikai dagi condemn tawnariba mayam si yenga kana thoiba thodoki thokpham sigi jaga si yenga kana akhoina yam hai sumwe wadi nate adu perception ama khoi gi wakhalon da thoklei si kaino hai ganda ukhul da leramba escalation ji senapati kangpokpi rom da su tawningbra haibagi potchine sima leire ani subda sarkar da akhoina sigi timing sida sarkar ga yamna kupna takhaina ba mathau tare honorable chief minister na budi hai ko sarkar gi state ki araiba pangan fudoga masi thidoga thoiba thodoksi gi matang da phadok phajin haidi maran mara leiba sing du dandi pina ba tawgani na honorable chief minister na budi statement am pire tawdobo akhoi da miyam na chamam na ri kaino hai ganda tronglaubi tawdok thokre tronglaubi tawdok si thokra matung da angang ani leidre tongana mi ahum amasu leidre ko adugi matungda tronglaubi gi manung jangjanba akhoi yum singduda sekdok sengin taw chatpa matamda id bomb amuka thamambase masi na takpudi karino hai kanda government gi forces singsina area dominate tawriba amadi periphery area da security gi apparatus ama semaga section tawrang tawri haibasigi kanabasi rei leite sini security yauna tawrabra haibagi akhoi de yam chawba chingnabam lei hai tare ko mamdi kai no ganda akhoi miyam gi pandam je maru ina cso miyam gi pandam je kai no ganda peaceful coexistence ama porak paneba peaceful coexistence ama porakna bohna da somda miyam na magi mayum da handingba adagi sugumba escalated
escalation singse thoktanaba honaba then ngasai sakarda akoina thajaba thamba ma ga changeba sigi condition sida paliba lengak sigi security gi oiba section tharang sida akoina kamaina thajaba thamdono haibse yam chawba question am laeba mamdi tronglaubi gi angang ani lehidraba jagadu adugi adai gi jagada amukanna id bomb thamba ngamba taragadi id gi oiba pochai sing thamba ngamba oitardi madu ngasai gi lengak sigi mathauda mapung bana tawdabane na akoina loba tabane mamde lagai club na natraga akoi gi imung duna tawgadaba thabak oide miyamna tawgadaba thabak oideba tronglaubi tawdok thokra matungda akoi gi government jina operation chathari khotari chingda chathari helicopter pa handana khotandana tawba mayam singdo drama oina tarakpo yabagi tanja amadi lai hai tare siga chamana bada chororom da so amu kanoni hai eastern volunteer force na ne mo hai adai amane toan ba statement me amam lai ko lai ba statement se loi kaw thokra se ba matmahum du de ba assam rifle sing mahum du de ba leidana ko akoi gi manipur police ke forcing atopa forcing intelligence ki sourcing moi ke dole ho gya habji akoi gi site gi miyam gi site gi koina pukning na hangnari ba wahang ne ba koina khitang chaweng yeng kan da kashmir da arunachal da to boy ram ta di noi chap chap step lor kani adubu manipur de noi loning de habje sima miyam na khali wa khalon je mayek hena senga ko hai tare ada akoi gi leibak sida